खुरुमजरी ISTV Manipuri पाव मिनिंग ताबिरबा पुनमकु तरामना ओक्सरी ngasi gi marui ba pawda lawfam kanana ba kaukiba pung nifunipan gi nambol ban ngasi dagi hawkre police na miyam gi ihau laksinna bo honabada nupi hum sokre paw sandok na pizari Bisnupur district ki manung sanba oksoi patpu Veterinary Department and Lausinabu Honarakpapu Yaning the Fongdoktuna Mafamadu the Kundariba, Kunjasing the Kaukiba Pung Nifunipagi Nambol Banna, Infal Churachanpur Lambida Chauna, Kudongsa the Mayok Nakre, Miyangi Ho, Laksinabu Honabada, Nupi Hum Sogle, Irang Sogat Pani Haiba, Mui Taret, Police na Fakre. Ngasi Ayu Pung Mangadagi Kaukiba Pung Nifunipangi Banna Maram Oiduna, Oinam Bazarda, Miam Toraktuna Lambi Tingbagi Kongjang, Jangsin Bagaloinana, Lambida, Uwa Pesinbam Sung. Tayar mai thabagi thabak chathaki miyamgi ihau adubu laksinaba police na mock bomb tear gas sing kapki loinana ban sawgaliba singna police tamna nung amadi naurina miyamna landarakhi miyam adubu laksinaba honabada police na kapa tear gas sel na pan badagi khongjang sawgatpa nupi hum sokhi mioi tare na police na fajinki irang thogliba maphamda Bisnupur district ki DC yauna official sing laktuna yengsinki Medicine gi lamda thoidok hendokpa thodang lobtenatana khunai gi kanaraba singthaningai oiba thabak thoram sing tawbagi damakta Dalit Sahitya Academy Manipurna Imphal West ki Chief Medical Officer gi thawpuriba Sarungbam Bimol Kumari Devi bu recommendation tawbada Padma Shri Award fanglakpada Dalit Sahitya Academy Manipurna nungaiba phungdokpagi thoram ama Academy asigi mayai loisangda pangthokre hairi thoram maduda Dalit Sahitya Academy Manipur gi President amasung Dalit Sahitya Academy Delhi gi National Secretary Yumna Mahendra Kumar Dr. Waikhom Gozen Maitai Padma Shri National amadi International Awardees singna saruk yakhi hairi marathana ten babre matang luxury amuka na taram luxury Moirang Lairak Amadi, Nepram Menjor Mamang Amadi, Manning Club, Ahom Nastenduna, Laka Yasiki Equibada Laiba, Hui Haudong, Kaya, anti-rabies Sida Kaptokpagi Thorum Amapang Tokri, Nasiki Thorum Aduda, Laka Aduda Laiba, Hui Haudong Kaya, Lem Nihida Kapki. Manaba Kunayama Purakna Muhonabada, CPI Bu, Mapangal Kankatan Bamatautai Haina, CPI Gi, Manipur State Ki Secretary Dr. M. Narana, Oriental College the Pangtokpa, CPI, District Conference Ki Thorum the High Cray. Chahi ahum lairaga pangthokpa conference asiki ngasi hagdokpagi thoramda Comrade L Thoiren Langol Iboyaima L Sotin Kumar amadi N Singhajit yauna Comrade kyana saruk yakhi Dr. M Narana makha taraduna Congress Sarkar asina Praja Singhi hak mapung fana fanghandaba amadi senja thumjada haleng ba leitana thabak chatharakpadagi Bharat ta Congress ki marai chaitharakli bani Manipur dasu Congress na luchingba Sarkar asina tawningba tawduna leire Bharat ta BJP na sasan tawbadagi BJP Manipur su mayai kaba haure mahang makha taraduna vote kaudaba masagi palefam leitaba rajniti wala kayana BJP da vote lep naba ticket tanari Bharat ta CPI na luchingba New Front Left Party na Bharat ki rajniti da achoba daita logani lagliba tang tara humdoi dagina tara manga fauba numit humni chubna Central Leader yauna CPI State Party conference pangthokani haiki Aigi appeal let us build up the party afresh hanagi ari bagi thabak style de kitang hongdong kana ano naharol intellectual kaya ase punjan bi yanam ki policy amasu madu ki program party Congress ta khana gadawdi we are bringing out anova Communist Party ki shaktam namna bokodasi Hairok Indian Gas Consumer Welfare Union Koba Union ama Hairok Part 2 gi Community Hall da miyam gi mitin galoinana semle haina All Manipur Domestic LPG Consumers Welfare Association Manipur na thadrokpa cherola mana hairi cherola sinama tana Thokchom Dhamendrabu President amadi Khundongbam Naubabu General Secretary oina khalle hairi Marakthana tenba break amagam glozari amuka na taram oksari Socio-Economic Fundamental Development Agency na State Health Society amasung Khetrigao Assembly Youth Congress Committee kusamnuna ngasi Thambalkhong Junior High School da nongmagi oiba lemna language game ama pangthokre thorom maduda agency gi President Rosni Longjamna December gi tang 35 dagi tongan ba mafam kyada medical camp pangthokre hairi
खेत्रीगांव केंद्र की MLA अमीन शाह मियामबू हक्चांग फना थंबा हाइबसी स्टेट असगी लनगैदा लन मरांग कायना लैबग पांखकनी मरी लैनबसिंगना लेकाय लेकायदा मेडिकल कैंप पांथोकपदा मियामना मपुंग फाहनबियु हाइखी हक्चांग फत्रगदी करिसु ओइदे हक्चांग फत्रगदी लन लेते हक्चांग भरदी लन ले हक्चांग भरदी एजुकेशन भई हक्चांग भरदी पुनमक समाज अमा संगपदा अफबा यायफबा दम समाज अमा ओइदनी यानी मैमना हचै मरुएबा पाउ अमुकने पिजरी लौफम कन्नब कौखिबा पुंग निफु निपान की नंबोल बन ngasiदगी हौख्रे पुलिसना मियाम की इहौ लाक्सिनब होनबदा नुपी हुम सोख्रे मिदेंग ताबेब पुनमकपु अमुकने ख्रुमजरी